ꯑꯩꯗꯤ ꯍꯥꯞ ꯊꯥꯕꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯉꯣ ꯁꯨꯇꯤ ꯊꯥꯔꯗꯤ ꯌꯨꯝꯗ ꯍꯟꯅꯔꯦ 이반이 우ነ드레ꯗ나 ꯍꯥꯞ ꯊꯥꯔꯗꯤ 이반이 한잔 우ነ래 어두네 ꯑꯩꯅ ꯍꯥꯞꯇ ꯌꯥꯝ ꯉꯥꯎꯖꯔꯤꯅꯦ ꯍꯧꯖꯤꯛꯇꯣ 자면 토이나 하이도 타오드라 오자민 토이나 ꯀꯩ ꯍꯥꯏꯕ 스쿨 하 마tamda 캔틴다 카이다 ꯄꯨꯂꯞ ꯂꯩꯕꯗꯤ ꯂꯩꯌꯨ ꯑꯗꯨꯒꯅꯦ ꯅꯣꯏ ꯇꯣꯉꯥꯟ ꯐꯤꯌꯥꯔ ꯐꯦꯌꯔ ꯁꯦꯝꯒ ꯂꯩꯕꯗꯣ ꯃꯤꯠ ꯌꯥꯝꯅ ꯅꯥꯏ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯝꯕꯅꯦ ꯑꯣ ꯃꯣꯏ ꯀꯂꯛꯄꯤꯔꯅꯣꯌꯣ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯖꯜꯂꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯍꯅꯨ ꯍꯅꯨꯕꯤ ꯃꯣꯏ ꯀꯂꯛꯄꯤꯔꯅꯣ ꯑꯗꯣ ꯑꯩ ꯇꯤꯐꯤꯟꯁꯨ ꯌꯥꯎꯔꯛꯇꯦ ꯀꯦꯟꯇꯤꯟ ꯆꯪꯉꯨꯁꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯂꯩꯊꯒꯦ ꯀꯩꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕꯒ ꯍꯥꯏꯌꯣ ꯀꯦꯟꯇꯤꯟꯁꯤꯕꯨ ꯄꯨꯂꯞ ꯂꯩꯌꯨꯁꯨ ꯂꯩꯔꯗꯧꯅꯤ ꯑꯩꯅ ꯀꯦꯟꯇꯤꯟ ꯆꯠꯂꯕꯗꯤ ꯏꯃꯥꯟꯅꯕꯤ 10ꯃꯨꯛꯇꯤ ꯆꯪꯉꯛꯀꯅꯤ 10ꯗ ꯅꯠꯇꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯣꯏ ꯄꯨꯁꯜꯂꯣ ꯀꯅꯥꯒꯤ ꯆꯧꯀꯤꯗꯥꯔ ꯄꯤꯌꯣꯟꯒ ꯂꯣꯏ ꯄꯨꯁꯜꯂꯣ ꯃꯅꯤꯇꯣꯝꯕ ꯏꯔꯟꯕꯨ ꯀꯅꯥꯅ ꯆꯥ ꯂꯣꯏ ꯉꯝꯗꯣꯏꯅꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯀꯣ ꯁꯦꯟꯒꯤꯗꯤ ꯌꯥꯝ ꯄꯥꯏꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯤꯗꯤ ꯂꯨꯄꯥ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯅꯤꯕꯦꯛꯇꯒ ꯌꯥꯎꯔꯤꯁꯤ 500 ꯆꯠꯄꯤ 2,000 ꯆꯠꯄꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒ ꯌꯥꯎꯔꯤꯁꯤꯗꯤ ꯅꯪ ꯊꯤꯕ ꯉꯝꯃꯣꯏꯗ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯃꯥ ꯄꯥꯕꯨꯡꯗꯨꯕꯨ ꯃꯍꯩꯔꯣꯏ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕꯒ ꯄꯥꯍꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯦ ꯁꯔꯀꯥꯔꯅ ꯁꯥꯕ ꯉꯝꯗꯕ ꯌꯨꯝ ꯁꯔꯀꯥꯔꯅ ꯁꯥꯕ ꯉꯝꯗꯕ ꯊꯣꯡ ꯁꯔꯀꯥꯔꯅ ꯁꯦꯝꯕ ꯉꯝꯗꯕ ꯂꯝꯕꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯨꯊꯣꯛ ꯁꯦꯝꯃꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒ ꯌꯥꯎꯔꯤꯁꯤ ꯂꯥꯛ ꯅꯠꯇꯦ ꯀ꯭ꯔꯣꯔꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀꯁꯤ ꯇꯝꯗ꯭ꯔꯁꯨ ꯌꯥꯔꯄꯣꯠꯅꯤꯗ ꯑꯗꯨꯒꯤꯔ ꯅꯪꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯎꯏꯔꯤꯗꯣ ꯈꯪꯗꯦ ꯎꯏꯕꯒꯤ ꯋꯥꯗꯤ ꯑꯩꯁꯤ ꯌꯥꯝ ꯎꯏꯒꯜꯂꯤ ꯆꯥꯛ ꯆꯥꯅꯁꯨ ꯍꯦꯛꯇ ꯎꯏ ꯂꯝꯕꯤ ꯆꯠꯅꯁꯨ ꯍꯦꯛꯇ ꯎꯏ ꯑꯗꯨꯒ ꯁꯥꯎꯕ ꯌꯥꯗꯦ ꯁꯥꯎꯕ ꯁꯥꯎꯔꯕ ꯁꯣꯔꯣꯛ ꯈꯪꯗꯦ ꯂꯝꯕꯤ ꯈꯪꯗꯦ ꯏꯃꯨꯡ ꯈꯪꯗꯦ ꯑꯗꯨꯝ ꯇꯨꯝꯃꯦ ꯒꯥꯔꯤ ꯇꯛ ꯁꯤꯔꯅꯤ ꯍꯦ ꯅꯪ ꯑꯩꯗꯤꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯗꯕ ꯀꯤꯕꯨ ꯀꯤꯁꯜꯂꯦ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯊꯧꯕꯁꯨ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯨꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯊꯧꯕ ꯅꯠꯇꯤꯌꯦ ꯇꯣꯡꯕꯅꯦ ꯇꯣꯡꯕ ꯑꯁ ꯈꯪꯗꯦꯗ ꯅꯣꯏ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩ ꯚꯥꯞ ꯃꯦꯟ ꯇꯥꯗꯦ ꯊꯥꯃꯅꯤ ꯇꯣꯝꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯛꯏꯀꯣ ꯑꯉꯥꯡ ꯑꯣꯏꯕꯕꯨ ꯑꯩꯗꯤ ꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯍꯩꯔꯛꯄꯗꯒꯤ ꯑꯩꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯛꯄꯅꯦ ꯐꯦꯜ ꯑꯣꯏꯃꯟꯗꯅ ꯊꯣꯔꯛꯏꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯨꯄꯤ ꯌꯥꯝ ꯂꯣꯜꯂꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯣꯜꯂꯤꯁꯤ ꯄꯨꯟꯅ ꯅꯨꯄꯤ 15ꯅꯤ ꯍꯥ 15 이씨 야미해 아줌마이 코네 다음은 또뭐디 음악이야 수부기 마사노 12 수비기 너희 맘에 암도 뭐 분을 내미나 보라 아코이 바bun가 카레는 눅시제비 아코이 마구미 12개 레미네 아따이 뒤에 동안 로이 레이다 아이네 페이스북 더 프렌드 오에라가 메시지가 깝타나로 간다 아코이 이마돈 오렴네 꾸마이 오이네 그래 보니다 딴 해나와리시디 낭 신우피가 롤었던 말이과 에 아이디 롤로해 아이디 낭나 단단히 꼬이리세 낭만디 헬로해 아줌마이가 하이저랄까노 아이 앙앙이야 뭐리 아이 샤우저랄까네 아이디 앙앙 오이드래 이마나버싱 아이원디기 클래스 3-4 로이 해나 ꯑꯗꯨꯗꯤ ꯃꯦꯇ꯭ꯔꯤꯛ ꯍꯜꯂꯤꯁꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯃꯦꯇ꯭ꯔꯤꯛꯇ ꯅꯠꯇꯦꯗ ꯑꯩꯗꯤ ꯃꯔꯛꯇꯁꯨ ꯄꯥꯟꯗ ꯍꯜꯂꯦꯗ ꯑꯩꯗꯤ ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟ ꯄꯦꯄꯔ ꯎꯕ ꯌꯥꯗꯦ ꯈꯪꯗꯕ ꯉꯥꯛꯇ ꯈꯪꯕꯨ ꯈꯪꯗ꯭ꯔꯕ ꯑꯗꯨꯝ ꯁꯥꯎꯔꯦ ꯁꯥꯎꯔꯕ ꯑꯗꯨꯝ ꯇꯨꯝꯃꯦ ꯐꯦꯜ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯛ ꯌꯥꯝ ꯇꯨꯝꯒꯜꯂꯗꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯀꯨꯝꯕ ꯀꯔꯅꯒꯤ ꯃꯔꯤ ꯃꯇꯥꯒꯗꯣ ꯊꯣꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯦ ꯁꯥꯎꯕ ꯌꯥꯗꯦ ꯃꯐꯝ ꯃꯇꯝ ꯅꯥꯏꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯨꯅꯅꯦ ꯑꯩ ꯁꯣꯏꯔꯤꯁꯦ ꯑꯗꯨꯗꯅꯦ ꯁꯥꯎꯕꯁꯦ ꯑꯩꯅ ꯅꯪ ꯀꯤꯖꯩ ꯍꯥꯏꯁꯦ 사모님 돈봐 깨달음이노 ꯍꯥꯞ ꯇꯥꯏꯝꯅꯤ ꯀꯩꯅꯣ ꯍꯥꯞ ꯇꯥꯏꯝ ꯅꯪ ꯇꯥꯈꯠꯄꯁꯦ ꯍꯜꯂꯝꯗꯦ ꯑꯩ ꯀꯦꯟꯇꯤꯟꯗ ꯂꯩꯔꯝꯃꯒꯦ ꯀꯩꯅꯣ ꯅꯪ ꯇꯩꯖꯥ 깨달으기 ꯅꯪ ꯑꯩ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯔꯁꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯆꯍꯤ ꯍꯜꯂꯁꯨ ꯀ꯭ꯂꯥꯁꯇ ꯅꯪ ꯑꯩꯉꯣꯟꯗ ꯍꯦꯜꯂꯤꯅꯤ ꯑꯗꯨ 깨달으기 ꯅꯪꯅ ꯇꯥꯃꯅꯤ ꯇꯨꯝꯃ ꯀꯩꯗ ꯀꯩꯅꯣ ꯅꯪ ꯃꯤ 이까이 ꯆꯠꯈ꯭ꯔꯦ 나 식구이지 클리어 너무 그다이디 노원 그디 임고야 하이데네 ꯑꯁꯤꯅ ꯐꯩ ꯋꯥꯡꯒꯩꯒꯤꯗꯨꯗꯤ ꯁꯣꯅꯣꯁꯨꯏꯗ 아동아 그래 따문이 돈봐 내기 뭐 대음도 빵대야들 ꯀꯔꯤꯅ ꯇꯦꯡꯅꯣ ꯁꯦꯟꯒꯤ ꯑꯣꯏꯔꯗꯤ ꯀꯌꯥꯅꯣ ꯍꯥꯏꯌꯣ ꯍꯦꯛꯇ ꯄꯥꯡꯗꯔꯗꯝꯅꯤ ꯑꯗꯣ ꯁꯦꯟ ꯅꯠꯇꯕ ꯑꯇꯩ ꯃꯔꯝꯗꯤ ꯍꯥꯏꯔꯛꯀꯅꯨ 신고하는 티다 아이고 인칼 뭐 덤루 시는 게 농되노 ꯁꯦꯟ ꯅꯠꯇꯗꯤ ꯀꯔꯤ 어디가 너희들 가서 그런 말한 가이드나 아이 너희들 비임도 부르 락다라 그래 누피야 호이 그이노 nenga koinabro 꼬이는 티 koinaba natrate adudi kari 눈치나봐 그이노 nungsinabazina 그이노 koinabazina kari 꼬이나봐 신은 마삼사야나 그 람비 소록다 레스토랑에 가는 펑션 참이나보도 아두고 눈치나봐 입시나 와게 그냥 angada ba unaboda ka nokpe ka tawna khangde da uning sida mai wakhanda tum khalibdo aduni mi nang nungsinabada research ka tawridi doctor e phangni asumni tamani toma hari adu nupido kanano kai deina era ai class tamda da minari bi singemi ni kuri singemi hoy metric the position le pisa au 12 school ji mai por kani le benu pisa pai singemi ni mi era asini benu pagi wakhal khan ba hona ai tamani toma magi gidi yani ko kuri nang ya ne ya hoy
스마는 누가 꼬니 강자라면 이 나하나 하이저는 거든요. 낭시디와. 아두고네 띵노이로노. 레이 파스는 사파 우헤이 파스는 반마드네 띵노이로노. 아둠 이행을래요. 농시로. 아스 이마가 농시는 와리 사드라데 시동 말이다. 시버가 아이나 하이진 아파바 미드네. 꼬네 아dum도 예로이 되면 가봐. 아파바 미즈네. 아둠 고 아들 아이시고 싱레 미네프라. 에이 많이네. 사이즈 하이미 싱레 미시. 마사디 파지 꼬이바. 에이 파레 낭네 그 임도 보러. 낭 애니타임 보러. 아도 낭 미니 mga tarating wari sabi yoroy ko. 아도 그네 팔로우한 거. 아이네 그 임도 감 실은 맞는 거. 낭 에이 솔락 되니고. 아이 실은 맞는 애니타임 보러. 까이시 때노. 근데 내게 승부들은 달래기 락거니 그대로미노 아이스크림 딜람바니. ngasai oza laimna ta pu para du lok sun bang mo bra 호이. mado sei khudi exam dang len bani 아우. yim yo rong pa tho 아도 이 와암다. kaino 아이나 우야 농시 싱링. angasa ai di nang si sam sam na maru ko moi na khali nung si bai wa si tok si akhoi uti la ri tam ni ngai matam ni 아도 왜 그나네. 아야 뭐하래. nangu 드르데 시롱 말. school da class ta na mi khudi ngu na ri bisidi yam si re so san gano handak sei se yam na competitive oi ba chei ni akhoi tu ba jam tha ga do 아이 그디 막하니. 로이나 목 마이 빵는 호나게. 아도 아이고 봄수 낭네 야비. aingonda sangma matam leite 정림비. ayu tagi numidang phawba asangma matam kai thongna ba aingonda leite 미니 망아도 뭐 쉬우는지. 아이 낭네 라이크 빠가다 못담다. 그리고 막할람들이 디스터로. 아이 낭고 다 모시는 무시바 싱문. minu raga ibula na khan khan ai sale 정림비. 란 그너로도 본도는지. adubu kadai da no 어린세 오자 무 이두 신 클래스 도로. 스쿨 쇼티에 가방 액팅 문는지. 너희 바봉들이 낭이만 나만 비기 멤디 세신 쿠신 페퍼 암 로크니. 어린 모이틸라니 도 마이즈로. ai khoi ba bong oi da bangang banga moi ba 아스 오이드 우왕 바이브세. 마땅부담기 무뚱이는 안거든. 힌두기 와리 라이트 숨기는 돈은 디스트리트 파우나 구루드론 핫페나 봐. 마산 바 수트마 시라이진 크비도디. aduga bin diver da na kai hai dei ba 아들 낭이나 많이 미메임 더범 잘래. 어린 모이 팬 린틀은 거 아이즈로 가도. ai oi da bangang banga moi ba 아스 칸디 쉐비아로 있어. 징림베. 킨디룸도 자 그랬을래. 아도 있을라게. 어린도 쉐비아로 거. 아이디 쉐비아로 있으니. masiga ngang sa hai nu pa sina aingonda khali ba wakhala sip kai no ne pare ai ma bu ngat tang na rage ma bu wakhal ta na ba ai phajina wari sa rage